ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯇꯩ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯕꯁꯦ ꯏꯆꯥꯅ ꯌꯥꯝ ꯊꯤꯡꯉꯝꯃꯤ ꯉꯁꯤꯗꯤ ꯏꯆꯥꯒ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤके ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯀꯥꯃꯦꯁꯣꯔ ꯃꯉꯥꯡꯅ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯁꯍꯖꯣꯛ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯑꯃꯗꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯩꯊꯦꯡ ꯅꯪꯂꯕ ꯏꯃꯨꯡꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯈꯖꯤꯛꯇꯪ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯁꯟꯗꯣꯛꯆꯕ ꯍꯧꯖꯈ꯭ꯔꯕ ꯆꯩꯊꯦꯡꯗꯨꯒꯤ ꯄꯥꯎꯗꯝꯅꯤ ꯍꯥꯏꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 24ꯗ ꯅꯔꯥꯟ ꯁꯦꯅꯥꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎꯒꯤ ꯂꯦꯝꯍꯧꯔꯤꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯁꯤꯐꯨ ꯂꯩ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯄꯥꯎꯗꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯀꯌꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯕꯤꯈꯤꯕ ꯑꯃꯗꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯍꯪꯕꯤꯔꯛꯈꯤꯕ ꯀꯌꯥ ꯑꯗꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯒꯁꯨ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯕ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯕꯖꯥꯔꯃꯛꯇꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯖꯝ ꯃꯣꯇꯣꯔ ꯁꯥꯔꯚꯤꯁ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯒꯤ ꯄ꯭ꯔꯣꯄ꯭राइटर ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯍꯥꯛꯀ ꯃꯃꯥꯡꯗꯁꯨ ꯇꯞꯇꯥꯗ ꯂꯥꯏꯠ ꯃꯥꯏꯟꯗꯦड ꯒ꯭ꯔꯨꯞ ꯑꯃꯗꯤ ꯇꯥꯏꯐꯨꯝ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯐꯝꯗ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯨꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯠꯃꯤꯟꯅꯔꯒ ꯉꯝꯖꯕ ꯃꯇꯦꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯚꯤꯗꯤꯑꯣꯗꯨꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯇ ꯂꯥꯏꯔꯕ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯅ ꯆꯩꯊꯦꯡ ꯅꯪꯂꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡ ꯆꯩꯊꯦꯡ ꯅꯪꯍꯧꯔꯕ ꯀꯌꯥꯗꯨꯗ ꯃꯇꯦꯡ ꯃꯈꯥ ꯇꯥꯅ ꯄꯥꯡꯃꯤꯟꯅꯒꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯃꯥꯡꯗꯁꯨ ꯁꯨꯝ ꯗꯣꯅꯦꯁꯟ ꯈꯔ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨ ꯁꯣꯝꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯎꯖꯔꯛꯄ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯥꯃꯦꯁꯣꯔꯅꯁꯨ ꯃꯥꯅ ꯐꯤꯖꯤꯀꯦꯜꯂꯤ ꯃꯐꯝꯗ ꯆꯠꯂꯨꯔꯕꯅꯤꯅ ꯁꯨꯝ ꯎꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯅꯣꯡꯃ ꯃꯥꯏ ꯒꯥꯔꯤ ꯁꯦꯝꯕ ꯍꯦꯛ ꯂꯥꯛꯄ ꯑꯗꯨꯗ ꯃꯥꯅ ꯍꯦꯛ ꯎꯠꯂꯛꯄꯗꯨꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯑꯃ ꯄꯣꯛꯆꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯉꯝꯖꯕ ꯅꯣꯡꯃꯝꯗꯤ ꯄꯥꯡꯖꯒꯦꯅ ꯑꯩꯅ ꯈꯟꯈꯤꯕ ꯑꯗꯣ ꯑꯗꯨꯝ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣই ꯄꯨꯂꯞ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏꯅ ꯁꯦꯟ ꯈꯤꯇꯪ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯑꯣꯏꯅ ꯄꯤꯖꯔꯝꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯅꯦꯕ ꯇꯧꯖꯩꯁꯦ ꯂꯨꯄꯥ 10,000 ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯅꯣꯏꯁꯨ ꯁꯣꯝꯗ ꯂꯥꯛꯑꯣ ꯐꯣꯇꯣ ꯂꯧꯒꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯖꯈꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯥꯃꯦꯁꯣꯔꯅ ꯅꯣꯡꯃ ꯒꯥꯔꯤ ꯁꯦꯝꯕ ꯂꯥꯛꯆꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯦꯡꯍꯟꯕꯗ ꯑꯩꯉꯣꯟꯗ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯄꯣꯛꯈꯤꯕ ꯑꯗꯣ ꯃꯇꯦꯡꯗꯤ ꯃꯌꯥꯝ ꯑꯃ ꯑꯩ ꯍꯥꯟꯅꯁꯨ ꯄꯥꯡꯉꯒ ꯂꯥꯛꯆꯕꯅꯤ
नुमितुदा मान हेक वीडियो दो हेक येंगबदुदा हेक येंगनबदुदा अइजु याम नुंगाइतबा अदुदा अइना इताउ सिदि नोंमा मा चछि अदु याम यामदबा मतेंग अमा खतंग मतेंग यामदु यामदजु खरा सेन ओइना खतंग पांगजेना हाइरगा असिजे लाक्सबनी अदु यामदि यामदे लुपा लिसिंग 10 दंग असि अखोइगे इनाउगी लोइना बिजिदाई रिजर्व लाक्सबनी ngasi makha tabada amuk अखोइगे लेगिदबा इमुंग जिंग जो अदु मतेंग पांगेना अदु mai asa tawri aduga ngambagi ju sakti sona ju pibirакane na khali aduga aigi team laiba aigi naujing palap sa aduga sona ju soidama mateng pangane na khali ai da ju ai legidaba imung da ju ai mateng pangne na khali aduga ju mayam da ama ju message ama ju aina haijaningi ai magna samaina pangbiri samaina atopa da ju media gi through da si yengbiri ba ichim naujing praja jing jina khezi khezi tawar ju mateng pangbina ba aina haijari si gi message ning ranjana takhen makha lekai da leiban ado ai isang pa je ma ga leiminari ngai da ma ga ai gi yawa na leiminari khubang mari di hingak pane koi gi adu bu ja ga ma ga na makha ga toro ya ma matam do honare ai mung da leiminara pada indo isana mana lan chalam da de mama ijau gi ge nang laitin khara thabok tawbiramo khopiramo na ha ai adum phajana tawgi ai isagi da mai laitin min phajan ningdana khotana tawbi ge adum mana jakha matung numitare ni dubok tai dum tuk thamai thadana mai dam to borni numitare ni gi nungdang waram pung mari makhai adai da pau ti tara som da question senari ngai da isa manak yobodadi pung manga makhai adamai yow isa manak ta yobo kanda ando ma leitara kanda isuba imoga je ai kamai tawna ai moyo humji bu kamai tawna ai hona ga dage khanna da ai awaba mu oi ai isa tu leitabani nai isa gi wakhanne ai phak vai chan la dum lai ti ma ai ya matam atai tai la ko kana ai smile media da wanga muji isa na yam thingam ngasi di ai sa ai mon dai lap thok ram la ne Nam area duna makata ba keke ne khon su mayam ek tawbu ya ba kaino oni magi matam hadu la ka na lei ni na duna leba ke da makta suai na ka thok se thau bane duna